mayambu ahan namaktada warina chonggi maikadagi ikok nona taram nokjari aikoina ngasisu miyamgadamakta police story wari ama aikoina khudol tamjanaba puduna lakjari ngasigi wari asigi maming ngasina ishagi laman khumba tabirasi warina chumna pujarapka police story wari da ishagi laman khumba shawrbu yumjawase ngasidi kanamat leitre yum asida mahak matom tamak leirari numidang khuding mahak kaplari amuksu kanna kana noklari masagidamaktane haduna manchang sana lupa yamna paisilaga thamlari chorol lonbugum wa yamna nganglari ipagi bungo khudimusinga si nangine nangidamakta ipana tungsilibani ipana nangidamakta thamlibani ipagi bungo khudimusinga si nangini haduna nupa asina angau aphai mong matodona amuksu mana solari mana wa kaya am hairari mahak ase atai kana amata nate miyamna hena khulasida masak khangnaraba amaiba lukhoini migi mitana saklol lama aduga manungdana saklol lama loriba lukhoini numidang khuding masak machu naiba posak amagumdana numidangi matam hek roklabada lukhoi gi saktam magi saong ase mong amdo hektam onki ngasina mawang ama aduga hayeng na mawang ama mag thaba asina hek mai palba matamda adumak laklani aduga yum masida ahing thialba matamda adumak kaplani adumak choron haron kaya malolrani khudimosing se masano pada ngaktani man hairariba man adumak solariba magi yum asi kanamta changhande changmusungamde aduga maningda kam khak leiri masi ka asida mingsen khajinduna mingsen chanduna mana karigum amkhak yam section thamnari masig manaktani mana changduna ipagi bungo tatana hairariba matam amada lukhoi yamna pharamba yamna honaba kalam myoi amakhakni magi nupi lerami adubu hujikti magi nupiga maga khaina khibadagi nupisu amakhana phumsida lakhidre aduga manasu kaukidre karigidamak maishakni yonaba lukhoini laman khumningmana ngawraba lukhoini nini humnigi matungdasu thodo ama tholare lukhoigi laikai dagidi laikai mari mangagi changdi laknagani nupa ama thabak chakhibani haduna chakhibani adubu halakka matamda mahakse yumna changlakhitabani yumgi misingna halakte mamanabagi yumda lekhrabra natraga thab ofamda laikhibra haduna dum khallubani adubu nongalaka matamnadi nupa ado makhoigi mamangi pukhi duda tasillaga sireg lerami yumgi mising tengthana oinare kapnare kharana hai pukhi da lai leibani laina loribani su hai kharana hai yu thalamgani yu thakpadana yumda halakka matamda pukhi mapanaga nakle asomna tasingkhibadagi yubu ngawrabadi pukhi da kaida tarabadi kanba ngamdabani makhoina kanna honarbasu ngawbadugi nisana maram moraga kanba ngamdaba oiramasu yai haduna wa kayamde haini magi sibagi chapchaba maram kanana su khangnakide kharana laina lobani hai kharana yu ngawduna pukhi da tabani hai adumak tawrore asumna misi mena thokpache thamagi manungda mathong maram khangdana mong marin tadana mi sibase ani ahumde adumak yauri adubu makhoigi sirba maram singse thangna kaina thilamba natraga karigum posak amana thaduna hatmakti natabnina sibigi maram singse adu oramgani adum hainari adubu kanana halibano kanana karigidamak tawribano sukang khangbudi ngamdre adubu kayam kuina lotuna thamangangani kayam kuina adumak khangdana lenmangangani nongmuna taga nongmadi adumak khanglakpa tabani lukhoina yamna chekshina honajariba mana mathong maram khangdana mi haliba tawriba khudimosingase nongmadi khanglakliba adasu lukhoidagi henna phajana haiba helaba amaiba amakhana khanglakhibani mong marin tadana mi pangshita sigalakpa khulasida karino pathong maram khangdana mi sirakpagi laichat ama lakpadona tawbasidadi ngasagi phajana hairaba amaibasina masigi maramda chap chana thigalage chap chana bharage haduna mana yamna kanna honaraka matamdagi thaba ase mana thigalakpada kana ngandana kana uhundana honarakpajina hojikti lukhoi ase mana bhavangam khibani magi mahigi matengna aroibagi pukhida takhiba nupasigi misigi matangda lukhoi ase mana phakhirami phabdusu mi kana amatada amaibsina haidokpa tawdi magi mahigi matengna amaiba lukhoi ase phakhibani haraba tungdadi mahangna lukhoi mayum maigai tamna numidangi pung 9 tarak matam asida lakhibani lukhoi yumda lei matam ase mapalomdaki kanagum amana maba korakpusida lukhoi se tholai hanadi
नुमिदांगी मतम ओरबसु नाइतोम ताना सारिबा मागी युमसिदा कनामतन माबु कौबा लाक्तबनी उनबा लाक्तबनी अदुबु ngasi itha thadana kanagum amana mabu korakpadagi mahaksu mapalama tholakki tholokka matamdadi amaibadu oramme lukhoisu amaibadu uba matamda magi masara tu chungi haifum tafumsu khangdana yamna ngana tingang mangnana mana amaibadu yengi matam masida amaibsina ai nang imung change hadana hare lukhoina imung na changba yaroi hadana thingi lukhoina phana thinglabasu amaibsina namchang changna bohone masidagi lukhoina amaibado inthunaba amadi mabu phunaba tori adubu amaibsigi matik meya yamna kankna lukhoi se mafum asida mana phakre magi mahigi matengna lukhoi lengot pa kari matangam kile mangol asida pullaga thami matam asida amaibsina shaun hai mafum asimaktada mikup asida aina nang hat pusungami nangi tawlu phattaba khudima singado pharagi haduna matam kuina aina nang musinrakpani ngasidi aina nangu phare nangna nahaw ojrabasu nangondagi aina chahi yamnabasu nangna ibudi kadonga maithiwa piba ngamai habse nangna kawdaba phai khoisu matik mayai kallaba amaibadagi mahigi matekna mabu pharakpa amadi mangona torba mong matawsida lukhoi kibana kaino matawkre mikup amaromdi lukhoi walan karimata ngangdana yamna ngna amaibasida mana yengnari hojikti lukhoi karimata siyawdana magi masase pullaga thambadawna mangol kachilamada leirare amaibsina manakta phamlaga wa kaya ma hangnari मियोबी मपोक हाबसे अमुक्तंग निपोक्लिबा नंगना करी मरमगिदमक खुल्लसिद मियोय कया कया अमा नंगना हालिबा लुखोइना आइना तौदे हादना माइलेना फोनै मतम मसिद अमाइबसिना मखलाइदा थादना ओइदब nganगनो अतोप कनागु मसिंददी नंगना हाइरब वारो थाजखिबा याय अदुबु नंगी मरमना थिगलगे नंगी मरमदा खंगलगे हादना आइना यामना कन होनरकपनि शेंगना खुमु करी मरमगिदमक खुल्लसिग मियोय कया अमा nangna ngasi amu hat khalarga amu hat nangna toriba thabasi kanaba masigi nungaiba karino lukhoi wahang adu hanglabada karimata khumde tumina non thaki amuksu amaibsina hairari thawdo ase nangi nachana nawro thokpo orabadi nang kari phawgani nang kari khangani hadun hare wahang do halakpadagi haure lukhoi bikup asida mamittagi mapi tana kap hore lukhoi ne kapliba matawdu ubada amaibdan hai तौसिनगनु कपसिनगनु नंगना ता तौबदा नंगना कपसिनबदा अइना पुंगनिंग नोंथगदबसु नते सेंगना हायो नंगी अचुम मरमदो हायो नत्तब तारबदी लेकाई मियाम तानबा अइना सोदनमकि पावसे हाइखरगनी अदुगा नंगबसु मकक मकक मतुम मतुम कक्तुना हाटपिकिनी अइंगोंद वारी सिंगदो हायो नागसु अमाइबनी अइ खांगी अइसु अमाइबनी नंगना पामलिबदुगी अनिंगबा अपामबा नंगना पाथोलिबा थबक्तुगी महिदु करिनो हाबदो इंगोंद हायो लुखोइना तमना खुमे अइ मियोइबनी मियोइबगी मनुंगसी इंगोंद चपचाना फावररे अदुबु करम मिकुप्ता करम पुंजादा करम तंजादा अइना असिगुमलबा फत्तबक सलोलसे लौनिंगबगी इथिल इहुल इंगोंद फावखिबनो अइंग सिसु निसिंगबु थोक्ते अइगे थमोइदा करिगुम खरदि अदुमक ओबुना चालरे अमाइबदन मखाताना हंगलरी ओ नंगोंद करिगुम खर फावबगिदमक्ता मी हालिबा मी हालगा नंगी निंगमसिंगदा थुंगलगद्रा लुखोइना खुमे होजिक्ति अइगी खंजरंबा अइगी आशा अइगी मंगला लोइन मांग्रे निंगब कायरबा आशा लैत्रबा अइना ngasisu aina ahing khuding kaple isagidamak tiang thari isagidam aina tatana solare aisu matam mamada yamna nuksinana aigi nupi aigi isaga ekhoi ahumda nungai ni hinjarami ai honaba yamna kalaki subanu yamna kalaki aigi isado aigi isa leikaigina miyamgina machanu magi pusida ningba thungba habado chupang pangdana mahak chakki asumna lukhoina magi mamang thakki hauki warising liba hore lukhoi magi nupi ga magi luholaba matungda macha kuin yaukhitabani kona thangda mapu magi nongdamna kankhibana makhoi anigi mamitta macha nupa am khujaki macha nupa se masak mato yamna phajai magun yamna kalli kanagumashne uba matamda ish asiangang phajakreda nungsikreda magul lekreda habse yamna toina hainaba angangni lukhoina su mamitta macha kuina urudraba tungda yorokku machani haduna yamalu na tawjai adubu matai manawgi marai bakta makhoigi mapunsi asina
ꯋꯥꯅ ꯂꯦꯜꯂꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯒꯤꯗꯃꯛꯇ ꯅꯤꯡꯕ ꯊꯨꯡꯍꯟꯕꯗꯤ ꯃꯈꯣꯏꯅ ꯄꯥꯛ ꯉꯝꯗꯦ꯫ ꯁꯨꯕ ꯌꯥꯕ ꯁꯨꯖꯩ, ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯩ, ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯍꯣꯠꯅꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛꯇꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯄꯥꯏ ꯑꯣꯏꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯔꯝ ꯑꯃꯗ ꯄꯩꯁꯥ ꯑꯁꯦ ꯇꯤꯡꯐꯝꯒꯤ ꯂꯝꯕꯤ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯂꯨꯈꯣꯏ ꯍꯣꯠꯅꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯃꯥꯒꯤ ꯃꯆꯥꯒꯤ ꯃꯔꯦꯡ ꯃꯃꯥꯟꯅꯕꯁꯤꯡꯅ ꯁ꯭ꯀꯨꯜ ꯀꯥꯕꯕꯨ ꯎꯔꯒ ꯃꯥꯒꯤ ꯃꯆꯥꯁꯨ ꯑꯐꯕ ꯁ꯭ꯀꯨꯜꯗ ꯃꯍꯩ ꯇꯝꯍꯟꯅꯤꯡꯕ, ꯐꯖꯕ ꯌꯨꯅꯤꯐꯣꯔꯝ ꯐꯤꯖꯣꯜ ꯁꯦꯠꯍꯟꯅꯤꯡꯕ ꯃꯄꯥꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯒꯤꯗꯃꯛꯇ ꯃꯥꯅ ꯈꯔ ꯃꯈꯩꯗꯤ ꯊꯣꯜꯂꯤ꯫ ꯃꯅꯤꯡ ꯊꯨꯡꯅ ꯃꯥꯅ ꯁꯦꯠ ꯆꯥꯕ ꯐꯖꯅ ꯉꯝꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯑꯉꯝꯕ ꯊꯥꯛꯇꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯃꯃꯥꯅꯁꯨ ꯃꯆꯥꯅꯨ ꯍꯥꯏꯕꯒꯤ ꯋꯥꯁꯦ ꯃꯈꯥ ꯇꯥꯖꯗꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯦ ꯍꯥꯏꯕꯁꯨ ꯌꯥꯝꯅ ꯏꯜꯂꯦ꯫ ꯃꯄꯥꯒꯤ ꯃꯊꯛꯇ ꯃꯃꯥꯒꯤ ꯃꯊꯛꯇ ꯅꯣꯡꯃꯇ ꯋꯥ ꯈꯨꯝꯗꯦ꯫ ꯑꯉꯥꯡ ꯑꯁꯦ ꯆꯍꯤ 12 ꯆꯪꯂꯕ ꯃꯇꯝꯅꯤ꯫ ꯃꯄꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯑꯃꯗꯤ ꯃꯥꯒꯤ ꯍꯣꯠꯅꯖꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯄꯥ ꯑꯁꯦ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯅꯗꯤ ꯃꯥꯅ ꯇꯝꯖꯔꯤꯕ ꯈꯔ ꯑꯁꯦ ꯍꯩꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤꯌꯥꯝꯗ ꯃꯁꯤꯅ ꯊꯕꯛ ꯑꯣꯏꯅ ꯈꯔ ꯈꯔ ꯄꯥꯡꯊꯣꯛꯆꯔꯒ ꯄꯩꯁꯥꯁꯨ ꯈꯔ ꯈꯔ ꯇꯥꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯃꯉꯣꯟꯗ ꯐꯥꯎꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅꯗꯤ ꯃꯗꯨ ꯇꯧꯔꯨꯅꯨꯗ, ꯃꯗꯨꯗꯒꯤ ꯄꯩꯁꯥꯕꯨ ꯀꯌꯥꯝ ꯂꯥꯛꯀꯅꯤ, ꯌꯥꯝꯅꯁꯨ ꯂꯥꯛꯄ ꯉꯝꯂꯣꯏ, ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯇꯧꯔꯕꯁꯨ ꯃꯤꯅ ꯎꯅꯤꯡꯂꯣꯏ ꯌꯦꯡꯅꯤꯡꯂꯣꯏ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯗꯨꯅ ꯍꯥꯏ, ꯑꯩꯅ ꯇꯝꯖꯔꯨꯕ, ꯑꯩꯅ ꯍꯩꯖꯔꯨꯕ ꯈꯔ ꯑꯁꯦ ꯃꯁꯤꯗꯤ ꯎꯠꯊꯣꯛꯅꯤꯡꯉꯤ꯫ ꯑꯁꯤꯅ ꯂꯨꯄꯥ 5-10 ꯑꯣꯏꯔꯕꯁꯨ ꯂꯥꯛꯂꯕꯁꯨ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛꯇꯅꯤ, ꯑꯩꯒꯤ ꯏꯆꯥ ꯃꯆꯥꯅꯨꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯁꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯠꯂꯤꯕ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯤꯅ ꯀꯌꯥ ꯃꯁꯤꯡ ꯊꯥꯕꯤꯔꯣꯏ ꯇꯧꯔꯨꯅꯨ ꯍꯥꯏꯗꯨꯅꯗꯤ ꯊꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯋꯥꯕ ꯇꯥꯗꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤ ꯄꯨꯗꯨꯅ ꯃꯥꯅ ꯇꯝꯖꯔꯨꯕ ꯃꯍꯩ ꯑꯁꯦ ꯈꯔ ꯈꯔ ꯃꯤꯌꯥꯝꯗ ꯎꯠꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯊꯕꯛ ꯑꯁꯦ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ꯫ ꯂꯨꯈꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯑꯣꯖꯥ ꯅꯥꯏꯗꯨꯅ ꯃꯥꯅ ꯃꯤꯇ꯭ꯔꯪ ꯇꯧꯕꯁꯦ ꯈꯔ ꯈꯔ ꯇꯝꯖꯔꯝꯃꯤ꯫ ꯃꯦꯖꯤꯛ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕꯁꯤ ꯃꯥꯅ ꯈꯔ ꯈꯔ ꯍꯩꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯃꯥꯒ ꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ, ꯊꯕꯛ ꯃꯑꯣꯡꯁꯤꯡ ꯇꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯁꯦ ꯄꯨꯗꯨꯅ ꯃꯥꯅ ꯃꯤꯇ꯭ꯔꯪ ꯈꯔ ꯈꯔ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯤꯕꯁꯤꯡ ꯑꯗꯨꯅ ꯄꯦꯟꯕꯤꯗꯨꯅ ꯄꯩꯁꯥ ꯈꯔ ꯈꯔ ꯄꯤꯔꯛꯄ, ꯄꯩꯁꯥ ꯈꯔ ꯈꯔ ꯊꯥꯔꯛꯄꯁꯤꯅ ꯃꯆꯥ ꯑꯗꯨꯒꯤꯗꯃꯛꯇ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜ, ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯕ ꯃꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯈꯤ꯫ ꯂꯨꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯒꯤ ꯃꯤ ꯈꯣꯟꯕ ꯉꯝꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯛꯇꯝ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ꯫ ꯑꯃꯗꯤ ꯂꯝ ꯂꯝ ꯈꯨꯗꯤꯡꯗ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯊꯧꯔꯝ, ꯃꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯕꯨ ꯃꯤꯅ ꯌꯥꯝꯅ ꯊꯥꯒꯠꯅꯈꯤ꯫ ꯃꯁꯤꯅ ꯃꯆꯥ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯕ, ꯄꯥꯕꯨꯡ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯐꯤꯔꯣꯜ ꯐꯖꯕ ꯑꯃ ꯂꯩꯕꯤꯌꯨ, ꯍꯟꯗꯛꯇꯤ ꯄꯩꯁꯥ ꯈꯔ ꯐꯪꯕꯅꯤꯅ ꯑꯗꯨ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯥꯅꯁꯨ ꯃꯆꯥ ꯑꯗꯨꯒꯤꯗꯃꯛꯇ ꯂꯩꯕꯤꯈꯤ꯫ ꯃꯆꯥꯒꯤ ꯍꯔꯥꯎꯖꯕ, ꯃꯆꯥꯒꯤ ꯅꯣꯛꯆꯕ ꯃꯇꯧ ꯑꯁꯤꯗ ꯂꯨꯈꯣꯏ ꯌꯥꯝꯅ ꯄꯦꯟꯖꯈꯤ꯫ ꯃꯤꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯅꯤನ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯅ ꯃꯈꯣꯏ ꯃꯇꯝ ꯈꯔꯗꯤꯗꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯂꯨꯈꯣꯏꯒꯤ ꯃꯁꯥꯗ ꯆꯦꯠꯅ ꯊꯥꯖꯖꯕ ꯑꯃꯗꯤ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯁꯤꯃꯛꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯆꯥꯅꯨꯄꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯆꯠꯂꯨꯔꯕꯁꯨ ꯃꯥꯅ ꯊꯕꯛ ꯍꯥꯡꯕ ꯃꯇꯝꯗ ꯃꯄꯥꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯂꯝ ꯂꯝ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯏ꯫ ꯃꯤꯇ꯭ꯔꯪꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯤꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯑꯀꯤꯕ ꯐꯥꯎꯒꯗꯕ ꯌꯥꯝꯅ ꯇꯝꯊꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯇꯝꯖꯔꯨꯕ, ꯍꯩꯖꯔꯨꯕ ꯃꯤꯇ꯭ꯔꯪꯁꯤꯡ ꯑꯁꯦ ꯃꯆꯥꯁꯤꯗ ꯃꯥꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯗꯤ ꯀꯤꯗꯨꯅ ꯃꯤꯠ ꯈꯨꯝꯕ ꯐꯥꯎ ꯌꯥꯎꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯕꯣꯛꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯑꯉꯥꯡ ꯑꯁꯦ ꯊꯥꯡꯅ ꯊꯤꯟꯕ ꯁꯥꯕ, ꯇꯥꯅ ꯊꯤꯟꯕ ꯁꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯈꯔ ꯇꯧꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯉꯥꯡ ꯑꯁꯤꯁꯨ ꯄꯥꯕꯨꯡ ꯑꯁꯤꯒꯤ ꯃꯤꯇ꯭ꯔꯪꯁꯤꯃꯗꯤ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏꯈꯤꯕ ꯀꯌꯥ ꯑꯃꯗꯤ ꯂꯩ꯫ ꯑꯗꯨꯕꯨ ꯃꯄꯥꯅ ꯍꯥꯏ, ꯃꯤꯒꯤ ꯃꯥꯡꯗ ꯎꯍꯟꯒꯗꯕꯅꯤ, ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯁꯣꯛꯂꯣꯏ, ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯁꯤꯅ ꯊꯥꯖꯕ ꯋꯥ ꯀꯌా ꯑꯃ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯁꯤꯗ ꯃꯤꯇ꯭ꯔꯪ ꯑꯁꯤ ꯃꯥꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯤ꯫ ꯑꯌꯦꯡꯕꯁꯤꯡꯒꯤ ꯃꯤꯠꯇꯗꯤ ꯑꯁꯦꯡꯕ ꯊꯣꯛꯄ ꯊꯧꯗꯣꯛꯇꯨꯅ ꯃꯥꯜꯍꯟꯕ, ꯏ ꯊꯣꯔꯛꯄ ꯁꯥꯕ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤ ꯎꯕꯗ ꯌꯦꯡꯂꯤꯕ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯅ ꯀꯔꯤꯃꯠꯇ ꯇꯧꯗꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯑꯁꯤ ꯍꯦꯛꯇ ꯍꯔꯥꯎꯅꯗꯨꯅ ꯈꯨꯕꯥꯛꯁꯨ ꯈꯨꯟꯅꯈꯤ꯫ ꯃꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯆꯔꯤꯕ, ꯃꯈꯣꯏꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯄꯦꯟꯕꯤꯗꯨꯅ ꯄꯩꯁꯥ ꯌꯥꯝꯅ ꯊꯥꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯄꯩꯁꯥ ꯈꯔ ꯈꯔ ꯇꯥꯟꯖꯔꯛꯄꯁꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯥꯔꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯦ ꯑꯇꯩ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯅꯠꯇꯦ꯫ ꯆꯍꯤ ꯑꯃꯒꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯀꯨꯝꯒꯤ ꯂꯥꯏ ꯍꯔꯥꯎꯕ, ꯂꯨꯈꯣꯏ ꯈꯣꯏꯒꯤ ꯈꯨꯟꯗꯤ ꯅꯠꯇꯦ, ꯊꯪꯅꯕ ꯈꯨꯜ 2-3 ꯂꯥꯜꯂꯒ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯄꯥꯎ ꯇꯥꯕꯅꯤ꯫ ꯃꯁꯤꯗꯒꯤ
ꯂꯨꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯈꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯁꯤ ꯃꯁꯤ ꯈꯨꯜꯁꯤꯗ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯎꯠꯊꯣꯛꯂꯕꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯥꯕꯨ ꯀꯧꯔꯛꯄ ꯌꯥꯏꯅ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯎꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯕ ꯅꯨꯃꯤꯠ ꯑꯗꯣ ꯃꯥꯅ ꯆꯠꯇꯨꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯔꯝꯃꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯎꯠꯊꯣꯛꯅꯕ ꯍꯧꯔꯛꯏ ꯃꯇꯨꯡꯗ ꯂꯨꯈꯣꯏꯒꯤꯁꯨ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯎꯠꯂꯛꯏ ꯃꯗꯨꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯎꯕꯗꯗꯤ ꯃꯤꯌꯥꯝ ꯑꯗꯨ ꯍꯦꯛꯇ ꯄꯦꯟꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯑꯃꯗꯤ ꯂꯨꯈꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯇ꯭ꯔꯪ ꯑꯁꯤꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯄꯦꯟꯗꯅ ꯄꯩꯁꯥ ꯌꯥꯝꯅ ꯊꯥꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯣ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯈꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯆꯠꯂꯛꯇꯨꯅ ꯍꯌꯦꯡꯁꯨ ꯂꯥꯛꯄꯤꯌꯨ ꯍꯌꯦꯡꯁꯨ ꯑꯃꯠꯇꯒ ꯎꯠꯄꯤꯌꯨ ꯃꯁꯤ ꯅꯠꯇꯕ ꯑꯅꯧꯕ ꯃꯤꯇ꯭ꯔꯪ ꯂꯩꯔꯕꯗꯤ ꯑꯅꯧꯕ ꯃꯤꯇ꯭ꯔꯪ ꯑꯗꯨꯁꯨ ꯎꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯔꯛꯈꯤ ꯂꯨꯈꯣꯏꯁꯨ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯈꯤ ꯉꯁꯤꯒꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯩꯁꯥ ꯊꯥꯔꯛꯂꯤꯕ ꯀꯌꯥ ꯑꯁꯤꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛꯇꯪ ꯎꯠꯂꯕꯗꯤ ꯄꯩꯁꯥꯁꯤ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯉꯟ ꯆꯥꯔꯒ ꯃꯈꯣꯏꯅꯤ ꯂꯥꯛꯑꯝꯃꯤ ꯉꯁꯤꯗꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯀꯤꯒꯗꯕ ꯃꯤꯇ꯭ꯔꯪ ꯑꯃ ꯃꯑꯣꯡ ꯑꯃ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯇꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯕꯣꯛꯁ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯊꯥꯡꯅ ꯊꯤꯟꯕ ꯇꯥꯅ ꯊꯤꯟꯕꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯣ ꯉꯁꯤꯗꯤ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯊꯧꯔꯥꯡꯅꯔꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯎꯅꯔꯛꯄ ꯃꯇꯝꯗ ꯂꯨꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯥꯛꯂꯔꯦ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯌꯦꯡꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯂꯨꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯃꯤꯇ꯭ꯔꯪ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯒꯤꯗꯤ ꯃꯌꯥꯝ ꯑꯁꯤ ꯍꯦꯛꯇ ꯌꯣꯝꯁꯤꯟꯅꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯤꯇ꯭ꯔꯪ ꯑꯁꯤ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯇ꯭ꯔꯪ ꯑꯁꯤ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯔꯝꯃꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯂꯨꯈꯣꯏꯅ ꯇꯧꯔꯛꯄ ꯃꯤꯇ꯭ꯔꯪ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯁꯣꯏꯅꯕꯒꯤ ꯃꯁꯛ ꯉꯥꯛꯇꯨꯅ ꯇꯧꯔꯛꯏ ꯑꯁꯣꯏꯕꯁꯤ ꯑꯗꯨꯃꯛ ꯌꯥꯎꯔꯛꯏ ꯉꯁꯤꯒꯤ ꯃꯤꯇ꯭ꯔꯪ ꯑꯁꯤꯗꯤ ꯃꯥꯅ ꯁꯣꯏꯕꯁꯨ ꯄꯥꯝꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯣꯏꯕ ꯇꯥꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯆꯞꯌꯨꯡꯅ ꯐꯥꯎꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯑꯁꯣꯏꯕꯒꯤ ꯃꯆꯥꯛ ꯑꯁꯤ ꯌꯥꯝꯅ ꯌꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯂꯨꯈꯣꯏ ꯋꯥꯈꯜꯁꯤ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯈꯜꯂꯤ ꯃꯃꯥꯡꯗ ꯃꯥꯅ ꯇꯝꯖꯔꯨꯕ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯀꯌꯥꯁꯨ ꯃꯥ ꯅꯤꯡꯁꯤꯡꯗꯕ ꯅꯠꯇꯦ ꯅꯤꯡꯁꯤꯡꯉꯤ ꯅꯪꯅ ꯇꯧꯖꯔꯨꯕ ꯃꯤꯇ꯭ꯔꯪ ꯑꯗꯣ ꯊꯋꯥꯏ ꯌꯥꯎꯅ ꯇꯧ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯕꯨ ꯊꯃꯥꯏꯕ ꯉꯝꯕ ꯅꯪꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯕꯨ ꯂꯥꯟꯅ ꯆꯠꯍꯟꯕ ꯉꯝꯕ ꯃꯤꯁꯨ ꯌꯥꯎꯕꯅꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯌꯦꯡꯕ ꯇꯥꯔꯕꯗꯤ ꯊꯃꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯁꯨ ꯌꯥꯏ ꯃꯗꯨꯁꯤꯡ ꯑꯗꯣ ꯅꯪ ꯆꯦꯛꯁꯤꯟꯅ ꯅꯤꯡꯁꯤꯡꯉꯨꯀꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯃꯥ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯃꯥꯡ ꯑꯁꯤꯗ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗ ꯁꯣꯏꯔꯛꯄꯗ ꯑꯃꯗꯤ ꯃꯤꯇ꯭ꯔꯪ ꯑꯁꯤ ꯃꯥꯅ ꯃꯇꯥꯡ ꯆꯥꯗꯅ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯕꯗꯤ ꯃꯤꯅ ꯃꯥꯕꯨ ꯅꯣꯛꯅꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯂꯨꯈꯣꯏꯅ ꯈꯜꯂꯨꯕꯅꯤ ꯃꯁꯤꯃꯛꯅꯅꯤ ꯃꯥꯒꯤ ꯑꯁꯣꯏꯕ ꯍꯥꯏꯕꯗꯣ ꯍꯦꯟꯅ ꯑꯣꯏꯔꯛꯂꯤꯕ ꯂꯨꯈꯣꯏ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯃꯤꯇ꯭ꯔꯪ ꯑꯁꯤ ꯁꯣꯏꯗꯅꯕ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯕꯣꯛꯁ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯥꯅ ꯇꯥꯅ ꯊꯤꯟꯕ ꯑꯃꯗꯤ ꯊꯥꯡꯅ ꯊꯤꯟꯕꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯣ ꯍꯧꯔꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯁꯣꯏꯕꯒꯤ ꯑꯁꯣꯏꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯣꯏꯖꯤꯜꯂꯛꯄꯗꯒꯤ ꯂꯨꯈꯣꯏꯅ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯗꯨꯅ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯎꯖꯔꯛꯏ ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ ꯏꯄꯥ ꯏꯆꯥꯅ ꯈꯤꯇꯪ ꯍꯣꯠꯅꯖꯗꯨꯅ ꯃꯤꯌꯥꯝꯒꯤ ꯈꯤꯇꯪ ꯄꯦꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯇꯧꯖꯕ ꯊꯕꯛꯅꯤ ꯃꯁꯤꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪ ꯑꯁꯤꯗ ꯊꯃꯥꯏꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪ ꯑꯁꯤꯕꯨ ꯂꯥꯟꯅ ꯆꯠꯅꯕ ꯁꯤꯟꯕꯤꯒꯅꯨ ꯀꯅꯥꯒꯨꯝꯕꯁꯤꯡ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯌꯥꯎꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯆꯨꯝꯅ ꯎꯍꯟꯅꯕꯁꯨ ꯍꯣꯠꯅꯍꯟꯕꯤꯌꯨ ꯃꯤꯇ꯭ꯔꯪ ꯑꯁꯤ ꯂꯥꯟꯅ ꯆꯠꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯛꯄꯗꯒꯤ ꯂꯨꯈꯣꯏꯅ ꯑꯗꯨꯃ ꯂꯥꯎꯊꯣꯛꯆꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯅ ꯂꯥꯎꯊꯣꯛꯂꯕ ꯇꯨꯡꯗ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯨꯝꯅ ꯆꯠꯄꯒꯨꯝ ꯇꯧꯔꯛꯏ ꯀꯣꯟꯅ ꯊꯪꯗ ꯕꯣꯛꯁꯇ ꯌꯥꯎꯔꯤꯕ ꯃꯆꯥ ꯑꯁꯤꯗ ꯃꯥꯅ ꯇꯥꯅ ꯊꯤꯟꯕꯒꯤ ꯃꯇꯥꯡ ꯑꯃ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯅ ꯊꯤꯟꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤ ꯃꯅꯨꯡꯗꯒꯤ ꯂꯥꯎꯔꯛꯀꯗꯧꯔꯤꯕꯅꯤ ꯀꯞꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯊꯤꯟꯕ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯂꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯀꯞꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯑꯃꯨꯛꯇꯪ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯑꯉꯥꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯂꯛꯈꯤꯗꯕꯅꯤ ꯂꯨꯈꯣꯏ ꯑꯗꯨꯅ ꯊꯤꯜꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯉꯥꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯛꯏ ꯃꯍꯥꯛꯅ ꯂꯣꯟꯅ ꯄꯥꯛꯊꯗꯨꯅ ꯃꯆꯥꯅꯨ ꯍꯥꯏꯗꯨꯅꯗꯤ ꯀꯧꯏ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯈꯨꯝꯂꯛꯇꯕꯗꯒꯤ ꯂꯨꯈꯣꯏ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯈ꯭ꯔꯦ ꯃꯍꯥꯛ ꯄꯥꯈꯠꯄꯅ ꯃꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯤ ꯀꯨꯞꯁꯤꯜꯂꯤ ꯐꯤ ꯑꯗꯣ ꯈꯖꯤꯛꯇꯪ ꯃꯥꯅ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯅꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨ ꯑꯗꯨꯒꯤ ꯃꯕꯨꯛꯃꯛꯇꯗ ꯇꯥꯗꯨꯅ ꯃꯥꯒꯤ ꯃꯅꯪꯒꯟ ꯐꯥꯎꯗꯣꯛꯄꯒꯤ ꯆꯥꯡꯗ ꯊꯤꯜꯂꯒ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯑꯗꯣ ꯃꯔꯩ ꯆꯤꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯌꯨꯡꯅ ꯄꯥꯜꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯃꯄꯥꯁꯦ
ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯂꯣꯡꯅ ꯍꯥꯏꯊꯔꯛꯈꯤ꯫ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯁꯦ ꯍꯦꯛꯇ ꯀꯞꯈꯠꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯑꯁꯦ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯤ ꯈꯔ ꯌꯣꯝꯁꯤꯟꯅꯔꯛꯈꯤ꯫ ꯃꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯗꯨ ꯑꯗꯨꯝꯅ ꯇꯥꯅ ꯊꯤꯟꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯃꯌꯥꯝ ꯑꯗꯨ ꯍꯦꯛꯇ ꯄꯥꯈꯠꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯉꯥꯡꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯉꯝꯗꯕ ꯊꯋꯥꯏ ꯆꯥꯛꯄꯗ ꯍꯦꯜꯂꯕ ꯂꯨꯈꯣꯏꯅ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯗꯨꯅ ꯃꯥꯅ ꯀꯞꯂꯒ ꯂꯥꯎꯔꯛꯏ, ꯃꯌꯥꯝ ꯄꯦꯜꯂꯕ꯭ꯔꯥ? ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ? ꯌꯦꯡꯉꯣ, ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯁꯤꯗꯨꯅ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯉꯁꯥꯏ ꯐꯖꯅ ꯍꯥꯏꯖꯕꯅꯤꯀꯣ, ꯅꯈꯣꯏꯅ ꯊꯃꯥꯏꯕ ꯇꯧꯕꯗꯣ ꯇꯧꯕꯤꯒꯅꯨ, ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅꯗꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯇꯧꯁꯤꯟꯅꯗꯨꯅ ꯏꯆꯥꯁꯤ ꯍꯥꯠꯂꯕ ꯅꯠꯇ꯭ꯔꯥ? ꯅꯈꯣꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯀꯞꯇꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯇꯧꯅꯤ? ꯑꯁꯤꯕꯅ ꯃꯥꯡꯖꯔꯦ꯫ ꯃꯍꯥꯛꯅ ꯃꯆꯥꯒ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯑꯁꯨꯝꯅ ꯑꯣꯏꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕ ꯃꯇꯝꯗ ꯂꯨꯈꯣꯏ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯀꯞꯈꯤ꯫ ꯑꯁꯨꯝꯅ ꯑꯁꯤꯕ ꯃꯆꯥꯅꯨꯄꯥ ꯑꯁꯦ ꯎꯄꯥꯏ ꯀꯔꯤꯃꯠꯇ ꯂꯩꯇꯅ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯂꯨꯈꯣꯏꯕꯨ ꯊꯤꯟꯕꯤꯔꯛꯄꯅꯤ꯫ ꯂꯨꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗꯗꯤ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯀꯔꯤꯅꯣ, ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨ ꯑꯗꯨꯕꯨ ꯃꯥꯅ ꯇꯦꯡꯊꯥ ꯀꯣꯟꯗꯨꯅ ꯀꯞꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯅꯍꯥꯟꯅ ꯇꯧꯒꯅꯨ ꯍꯥꯏꯗ꯭ꯔꯥ? ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯒꯅꯨ ꯍꯥꯏꯗ꯭ꯔꯥ? ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯅꯆꯥꯅꯨꯄꯥ ꯍꯥꯠꯅꯕ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯦꯛꯇ ꯁꯥꯎꯗꯨꯅ ꯀꯞꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯗꯨꯕꯨ ꯇꯥꯏꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯐꯨꯗꯨꯅ ꯀꯞꯈꯤ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯅꯤ, ꯑꯁꯤꯕꯇꯅ ꯃꯥꯡꯖꯈꯤ꯫ ꯑꯁꯨꯝꯅ ꯃꯆꯥ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯃꯇꯥꯡ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯂꯨꯈꯣꯏꯅ ꯆꯠꯂꯤꯕ ꯂꯥꯏꯅꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯁꯦ ꯃꯩ ꯊꯥꯈꯤꯗꯦ, ꯐꯨꯝꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯑꯗꯨꯅ ꯐꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯅꯪꯗꯤ ꯅꯆꯥ ꯍꯥꯠꯄꯅꯤ, ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯈꯠꯅꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯀꯔꯤ ꯈꯨꯝꯒꯅꯤ? ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯪ ꯌꯥꯎꯖꯕꯅꯤ, ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯗꯨꯅ ꯌꯦꯡꯖꯔꯛꯄꯅꯤ꯫ ꯇꯧꯔꯨꯔꯤꯕ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯒꯤ ꯁꯣꯏꯈꯤꯕꯗꯨꯅ ꯃꯆꯥ ꯑꯗꯨ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯠꯇꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯍꯥꯛꯀꯁꯨ ꯈꯥꯏꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯥꯏꯅꯔꯕꯗꯒꯤꯗꯤ ꯂꯨꯈꯣꯏ ꯅꯥꯏꯇꯣꯝ ꯇꯥꯅ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛ ꯃꯇꯣꯝꯇꯃꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤꯅ ꯃꯆꯥ ꯑꯗꯨ ꯂꯩꯈꯤꯗꯕ ꯊꯥ ꯑꯃ ꯍꯦꯛ ꯐꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯝꯅ ꯈꯥꯏꯅꯈꯤꯕꯗ ꯂꯨꯈꯣꯏ ꯑꯉꯥꯎꯕꯒꯤ ꯄꯥꯈꯛ ꯑꯣꯏꯈꯤ꯫ ꯃꯥꯅꯗꯤ ꯈꯥꯏꯅꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯅ ꯐꯥꯎꯕ ꯌꯥꯗꯗꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯥꯏꯅꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯤ ꯂꯩꯇꯕ ꯇꯥꯂꯛ ꯇꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯐꯨꯝꯗꯨꯅ ꯊꯝꯈꯤꯕ ꯃꯆꯥ ꯑꯁꯤ ꯀꯨ ꯃꯅꯨꯡꯗꯒꯤ ꯃꯥꯅ ꯂꯧꯊꯣꯔꯛꯈꯤ ꯐꯖꯅ꯫ ꯑꯗꯨꯒ ꯃꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯥꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯀꯥ ꯃꯆꯥ ꯑꯃꯈꯛ ꯃꯤ ꯀꯅꯥ ꯈꯪꯍꯟꯗ ꯀꯅꯥ ꯎꯍꯟꯗꯅ ꯃꯥꯅ ꯁꯥꯔꯒ ꯊꯝꯃꯤ꯫ ꯃꯁꯤꯗ ꯑꯁꯤꯕ ꯃꯆꯥꯅꯨꯄꯥ ꯑꯁꯦ ꯃꯥꯅ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯡꯁꯦꯟꯅ ꯐꯖꯅ ꯈꯥꯖꯤꯟꯗꯨꯅ ꯑꯉꯥꯡ ꯑꯁꯦ ꯃꯥꯅ ꯊꯝꯅꯔꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ ꯑꯁꯦ ꯃꯥꯅ ꯌꯦꯡꯅꯔꯤ꯫ ꯄꯠꯊꯔꯕ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯒ ꯃꯍꯥꯛꯅ ꯅꯤꯡꯉꯝꯗ ꯄꯦꯟꯗ ꯑꯗꯨꯃꯛ ꯁꯣꯟꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤꯗꯃꯛꯇ ꯃꯥꯅ ꯀꯞꯂꯔꯤ꯫ ꯅꯣꯡꯃꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥꯁꯦ ꯄꯠꯊꯕ ꯄꯨꯟꯊꯕ ꯍꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯄꯠꯊꯕ ꯄꯨꯟꯊꯕ ꯍꯦꯜꯂꯕꯁꯨ ꯃꯉꯣꯟꯗ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯀꯔꯤꯃꯠꯇ ꯐꯥꯎꯗꯅ ꯑꯉꯥꯡ ꯑꯁꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯌꯦꯡꯅꯔꯤ꯫ ꯃꯥꯅ ꯇꯠꯇꯅ ꯀꯞꯂꯔꯤ, ꯃꯥꯅ ꯍꯥꯏꯔꯔꯤ, ꯏꯄꯥꯒꯤꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯝꯕꯗꯥꯏꯅꯦ, ꯅꯍꯥꯛ ꯅꯃꯥꯟꯅꯕꯁꯤꯡꯒ ꯃꯤꯃꯥꯟꯅꯅ ꯃꯍꯩ ꯃꯁꯤꯡ ꯋꯥꯡꯅ ꯇꯝꯂꯒ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ? ꯅꯪꯅ ꯑꯁꯥ ꯀꯌꯥ ꯑꯃ ꯇꯧꯔꯝꯕꯗꯥꯏꯅꯦ? ꯀꯔꯤꯒꯤꯅꯣ ꯏꯄꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ? ꯅꯪ ꯏꯄꯥꯕꯨ ꯋꯥꯔꯧꯕ꯭ꯔꯥ? ꯑꯩꯒꯤ ꯏꯈꯨꯠꯃꯛꯅ ꯅꯪꯕꯨ ꯍꯥꯠꯄꯅꯦ, ꯂꯥꯛꯑꯣ, ꯑꯩꯕꯨ ꯗꯟꯗꯤ ꯄꯤꯔꯔꯣ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯃꯥꯅ ꯀꯞꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕ ꯂꯨꯈꯣꯏ ꯅꯣꯡꯃꯒꯤ ꯋꯥꯈꯜ ꯑꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯛꯈꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯆꯥꯒꯤ ꯂꯃꯟ ꯈꯨꯅꯤꯡꯕꯅ ꯉꯥꯎꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯇꯪ ꯇꯝꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯈꯨꯜ 4-5 ꯂꯥꯟꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ, ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯑꯃꯥꯏꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯤꯔꯛꯇꯨꯅ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯑꯁꯦ, ꯕꯨꯠ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯑꯁꯦ ꯃꯥꯅ ꯇꯝꯂꯛꯈꯤꯔꯝꯃꯤ꯫ ꯃꯤ ꯀꯅꯥ ꯑꯃꯇ ꯈꯪꯍꯟꯗꯦ꯫ ꯀꯣꯟꯅ ꯊꯪꯗ ꯃꯥꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯝ ꯐꯥꯎꯕ ꯆꯪꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯑꯁꯦ ꯃꯥꯅ ꯇꯝꯈꯤꯔꯝꯃꯤ꯫ ꯃꯃꯩ ꯊꯪꯗ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯖꯕ, ꯃꯥꯒꯤ ꯍꯣꯠꯅꯖꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯨꯈꯣꯏ ꯐꯖꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯩꯕ ꯍꯥꯏꯕꯗꯨ
ꯑꯣꯏꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯅꯥ ꯌꯦꯛꯄ ꯌꯥꯎꯔꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯒꯨꯝꯕ ꯌꯦꯡꯕꯒꯤ ꯊꯕꯛ ꯀꯌꯥꯁꯨ ꯃꯥꯅ ꯇꯝꯃꯤ ꯑꯗꯨꯁꯨ ꯐꯖꯅ ꯍꯩꯕ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏꯔꯦ ꯃꯥꯅ ꯇꯝꯂꯤꯕ ꯆꯠꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯐꯠꯇꯕ ꯊꯕꯛꯇꯅ ꯃꯁꯤꯡ ꯌꯥꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯩꯅ ꯉꯥꯎꯕꯅ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯑꯐꯕꯅ ꯀꯔꯤꯅꯣ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗꯦ ꯂꯨꯈꯣꯏ ꯑꯁꯤ ꯑꯁꯨꯝꯅꯅꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯥꯔꯣꯏ ꯂꯣꯏꯅꯕ ꯁꯥꯔꯣꯏ ꯁꯥꯟꯅꯕ ꯊꯥꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯃꯥꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯠꯇꯅ ꯍꯧꯔꯛꯏ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯉꯁꯤ ꯐꯥꯎꯕꯗ ꯈꯥ ꯆꯠꯇꯨꯅ ꯈꯥꯡꯂꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯕ ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯆꯥꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯤꯇꯪ ꯇꯧꯕ ꯅꯨꯃꯤꯠꯇꯨꯗ ꯃꯥꯒꯤ ꯃꯤꯇꯪ ꯑꯗꯨ ꯊꯃꯥꯏꯈꯤꯕꯗꯨ ꯀꯅꯥꯅꯣ ꯃꯗꯨꯅꯤ ꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯊꯤꯅꯤꯡꯂꯤꯕ ꯃꯥꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯗꯨꯕꯨ ꯍꯦꯛ ꯐꯪꯕ ꯅꯨꯃꯤꯠꯇ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯆꯞꯅ ꯂꯦꯞꯂꯤꯕ ꯂꯨꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯈꯤ ꯂꯥꯏ ꯍꯔꯥꯎꯐꯝ ꯂꯩꯔꯤꯕ ꯃꯗꯨꯒꯤ ꯂꯩꯀꯥꯏ ꯃꯗꯨꯒꯤ ꯈꯨꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥꯔꯣꯏ ꯀꯌా ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯐꯠꯇꯕ ꯂꯥꯏ ꯀꯌా ꯑꯃ ꯁꯥꯟꯅꯗꯨꯅ ꯈꯨꯜ ꯑꯗꯨꯃꯛꯇꯗ ꯇꯝꯅꯍꯟꯕꯒꯤ ꯃꯇꯧ ꯀꯌꯥ ꯑꯃ ꯃꯥꯅ ꯇꯧꯈꯤ ꯀꯔꯤꯒꯤ ꯄꯦꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯔꯤꯕꯅꯤ ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅೋ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯍꯥꯛꯅ ꯃꯤ ꯑꯃꯈꯛ ꯊꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯁꯣꯛꯍꯟꯕꯗꯤ ꯐꯅꯌꯥꯝꯅ ꯌꯥꯎꯔꯦ ꯃꯤ ꯑꯃꯅ ꯂꯥꯜꯂꯒ ꯃꯤ ꯃꯌꯥꯝꯗ ꯑꯋꯥꯕ ꯇꯥꯍꯟꯕ ꯍꯥꯏꯕꯗꯨ ꯂꯨꯈꯣꯏꯅ ꯑꯣꯏꯔꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯈꯟꯊꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯇꯧꯔꯛꯈꯤ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯐꯠꯇꯕ ꯂꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯥꯏ ꯀꯌꯥ ꯑꯃ ꯂꯣꯏꯅꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗꯨꯅ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯊꯣꯛꯂꯔꯦ ꯇꯥꯔꯔꯦ ꯅꯨꯄꯥ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯩ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯂꯨꯈꯣꯏꯗꯤ ꯃꯥꯗꯤ ꯌꯨꯝꯗ ꯄꯥꯛ ꯂꯩꯇ꯭ꯔꯕꯅꯤ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛꯀꯤ ꯈꯨꯜ ꯑꯁꯤꯃꯛꯇꯗ ꯑꯗꯨꯃꯛ ꯂꯥꯛꯇꯨꯅ ꯃꯁꯤ ꯃꯌꯥꯗ ꯀꯅꯥꯅ ꯀꯔꯤ ꯉꯥꯡꯅꯔꯤ ꯑꯗꯨꯒ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯍꯩꯕ ꯃꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯑꯗꯨꯅ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯃꯁꯤ ꯃꯌꯥꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯗꯨꯃꯛ ꯃꯍꯥꯛꯅ ꯀꯅꯥꯅ ꯀꯔꯤ ꯉꯥꯡꯅꯕꯅꯣ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯗꯨꯅ ꯊꯦꯡꯅꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯃꯈꯣꯏ ꯂꯝꯄꯥꯛ ꯃꯇꯥꯏ ꯑꯃꯗ ꯌꯨ ꯊꯛꯃꯤꯟꯅꯔꯤ ꯃꯈꯣꯏ ꯅꯨꯄꯥ 4-5 ꯊꯛꯃꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯈꯔꯅꯗꯤ ꯍꯥꯏꯔꯤ ꯍꯣꯏ ꯌꯥꯝꯅ ꯄꯥꯏꯁꯤꯟꯒꯅꯨꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯇꯝꯅꯕꯅ ꯑꯃꯨꯛꯇ ꯑꯣꯏꯕ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯊꯦꯡꯅ ꯆꯪꯕꯁꯨ ꯀꯤꯖꯩ ꯌꯥꯝꯅ ꯊꯛꯀꯨꯝꯁꯤꯀꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯋꯥ ꯉꯥꯡꯂꯛꯄꯅꯤ ꯂꯨꯈꯣꯏꯁꯨ ꯈꯔ ꯂꯥꯞꯇꯛꯅ ꯅꯠꯇ ꯁꯥ ꯀꯔꯤꯃꯠꯇ ꯈꯪꯗ ꯁꯥꯗꯨꯅ ꯃꯈꯣꯏ ꯈꯨꯟꯒꯤ ꯃꯤ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯣ ꯃꯥꯅ ꯂꯥꯞꯇꯛ ꯑꯗꯨꯃꯛ ꯇꯥꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯔꯤ ꯍꯦ ꯅꯈꯣꯏꯅ ꯍꯦꯛ ꯇꯧꯕꯒ ꯇꯝꯅꯕ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯅꯈꯣꯏꯒ ꯇꯝꯅꯔꯤꯕ ꯂꯥꯏ ꯊꯥꯖꯤꯜꯂꯛꯂꯤꯕꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥ ꯂꯥꯏ ꯆꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯣꯅꯦ ꯅꯈꯣꯏꯅ ꯃꯤꯍꯨꯟ ꯁꯣꯟꯕꯒꯤ ꯅꯈꯣꯏꯅ ꯄꯟꯈꯤꯗꯤ ꯀꯤꯕꯅꯤ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤꯃꯠꯇ ꯂꯥꯛꯇꯦ ꯍꯥꯏꯕ ꯋꯥꯁꯦ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ ꯃꯁꯤꯗꯒꯤ ꯂꯨꯈꯣꯏꯁꯨ ꯑꯗꯨꯃꯛ ꯋꯥꯔꯤ ꯑꯁꯤ ꯂꯥꯞꯇꯛꯅ ꯇꯥꯔꯔꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯔꯤ ꯍꯦ ꯑꯩꯈꯣꯏ ꯑꯣꯖꯥꯕꯨꯗꯤ ꯈꯪꯉꯤꯗ ꯑꯣꯖꯥꯗꯤ ꯃꯤꯒꯤ ꯂꯥꯏ ꯁꯥꯟꯅꯕ ꯑꯃꯗꯤ ꯃꯤꯇꯪ ꯇꯧꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯣꯏꯅ ꯊꯨꯒꯥꯏꯕ ꯉꯝꯕ ꯑꯔꯤꯕ ꯑꯣꯖꯥꯅꯤꯗ ꯅꯪꯉꯣꯟꯗꯕꯨꯗꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯋꯥ ꯑꯁꯤ ꯍꯥꯏꯔꯛꯄꯅꯤ ꯃꯁꯤꯒꯤ ꯉꯥꯡꯅꯔꯛꯄ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯕꯗꯒꯤ ꯂꯨꯈꯣꯏꯁꯦ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯆꯪꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯈꯟꯕ ꯍꯧꯈ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯔꯤ ꯍꯦ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯜꯂꯛꯀꯅꯨꯅꯦ ꯅꯨꯃꯤꯠꯇꯣ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯅꯨꯡꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯀꯩꯗꯧꯅꯤ ꯃꯥꯅ ꯌꯥꯝꯅ ꯍꯩꯕ ꯁꯥꯕꯗꯣ ꯑꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯍꯦꯛ ꯇꯧꯔꯨꯕꯅꯤ ꯍꯣꯏ ꯑꯉꯥꯡ ꯂꯩꯈꯤꯗꯕꯗꯨꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯀꯩꯅꯣꯝꯅꯤꯀꯣ ꯃꯤꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯂꯥꯏ ꯁꯥꯟꯅꯕꯁꯦ ꯍꯦꯛ ꯎꯕꯗ ꯑꯩꯅ ꯃꯈꯣꯏꯁꯦ ꯍꯦꯛꯀ ꯊꯨꯒꯥꯏꯅꯤꯡꯕ ꯃꯈꯣꯏꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯍꯦꯛꯀ ꯁꯣꯏꯍꯟꯅꯤꯡꯕ ꯃꯁꯤꯅꯤ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯑꯁꯣꯏꯕꯁꯦ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯕꯗ ꯃꯤ ꯀꯌꯥ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯅꯤ ꯃꯈꯣꯏꯅ ꯍꯩꯖꯔꯤꯕ ꯊꯕꯛꯇꯣ ꯋꯥꯠꯂꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯅꯠꯇ꯭ꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯟꯅ ꯅꯣꯛꯂꯔꯤ ꯃꯥ ꯌꯥꯎꯕꯗꯨꯗ ꯑꯀꯤꯕ ꯐꯅꯌꯥꯝꯅ ꯐꯥꯎꯔꯛꯂꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯁꯨ ꯀꯤꯗꯕꯒꯤ ꯃꯇꯧ ꯑꯃꯗ ꯑꯗꯨꯃꯛ ꯅꯣꯛꯂꯔꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯔꯤ ꯅꯪꯅꯕꯨꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯇꯝꯂꯨꯕꯒꯤ ꯀꯤꯗꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯣ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯍꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯄꯪꯀꯤꯗ ꯀꯤꯅꯦ ꯅꯪꯒꯤ ꯂꯩꯋꯥꯗꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯇꯥꯛꯎꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯔꯤꯕ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯁꯨꯛꯄꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯨꯝꯗ ꯍꯟꯕꯗ ꯌꯥꯝꯅ ꯀꯤꯅꯦ ꯈꯔ ꯇꯥꯛꯄꯤꯌꯨꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯄꯉꯥꯡꯗ ꯉꯥꯡꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯔꯤ ꯇꯥꯛꯀꯅꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯈꯨꯗꯣꯡ ꯆꯥꯅꯕ ꯑꯩꯅ ꯄꯨꯟꯅ ꯁꯤꯟꯕꯤꯒꯅꯤ ꯅꯣꯏꯒꯤ ꯄꯩꯁꯥ ꯄꯥꯏꯅꯕꯁꯨ ꯑꯩꯅ ꯍꯣꯠꯅꯕꯤꯒꯅꯤ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨꯅꯦ ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯔꯤ ꯃꯁꯤꯗꯒꯤ ꯀꯨꯏꯍꯧꯗꯦ ꯌꯥꯝꯅ ꯊꯨꯅ ꯃꯤꯀꯨꯞ ꯑꯁꯤꯗ
ꯃꯈꯣꯏꯒꯤ ꯃꯅꯥꯛꯃꯛꯇꯗ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯨꯕ ꯁꯛꯇꯝ ꯑꯃꯈꯛ ꯇꯞꯅ ꯇꯞꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯈꯤ ꯃꯗꯨ ꯅꯛꯁꯤꯜꯂꯛꯄꯗꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯐꯝꯂꯝꯕ ꯅꯨꯄꯥ ꯑꯃꯅ ꯎꯕꯅꯤ ꯑꯦ ꯑꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯥꯅ ꯋꯥꯁꯦ ꯍꯥꯏꯔꯛꯄꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯃꯃꯝꯗꯪ ꯑꯣꯏꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯐꯠ ꯂꯩꯊꯣꯛꯅꯗꯨꯅ ꯌꯦꯡꯈꯤꯔꯝꯃꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯔꯦ ꯃꯤꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯃꯃꯤ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯅꯛꯁꯤꯜꯂꯛꯄꯁꯤꯗꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯤꯕ ꯍꯦꯟꯗꯨꯅ ꯀꯥꯏꯗꯅ ꯆꯦꯟꯅꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯇ꯭ꯔꯪ ꯁꯥꯟꯅꯕꯕꯨ ꯊꯃꯥꯏꯕ ꯉꯝꯕ ꯂꯥꯏ ꯁꯥꯟꯅꯕꯕꯨ ꯊꯃꯥꯏꯕ ꯉꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯤꯃꯠꯇ ꯂꯦꯡꯗꯦ ꯀꯤꯗꯨꯅ ꯆꯦꯟꯅꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯈꯥꯝꯅꯔꯤ ꯃꯥꯅ ꯆꯦꯟꯈꯤꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯤ ꯅꯈꯣꯏꯅ ꯀꯤꯔꯤꯕꯗꯨ ꯀꯤꯒꯅꯨ ꯑꯩꯅ ꯇꯥꯏꯁꯤꯟꯅꯒꯦꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯟꯅ ꯂꯥꯎꯔꯔꯤ ꯑꯗꯨꯕꯨ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯌꯥꯡ ꯊꯦꯛꯄ ꯃꯈꯩ ꯀꯟꯅ ꯆꯦꯟꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯃꯥꯒꯤ ꯉꯝꯖꯕꯤ ꯊꯥꯛꯇ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯑꯃꯨꯕ ꯃꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯅꯥꯊꯩꯅꯕ ꯃꯥꯅ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕు ꯄꯥꯍꯦꯛ ꯍꯣꯠꯅꯔꯁꯨ ꯉꯝꯗꯦ ꯑꯁꯣꯝꯗꯤ ꯂꯨꯈꯣꯏꯅ ꯃꯆꯤ ꯃꯇꯥꯏ ꯑꯃꯗꯒꯤ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯪꯅ ꯉꯝꯂꯒ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯌꯨ ꯑꯩꯅ ꯉꯝꯂꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕꯅꯤ ꯃꯥꯅ ꯇꯧꯔꯤꯕꯅꯤ ꯃꯥꯅ ꯇꯝꯂꯤꯕ ꯑꯣꯖꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯅ ꯍꯩꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯃꯥꯏꯕ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯇꯝꯂꯨꯕꯅꯤ ꯑꯁꯨꯝꯅ ꯌꯨ ꯉꯥꯎꯔꯕꯁꯨ ꯉꯥꯎꯅ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯃꯍꯩꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯃꯨꯕ ꯁꯛꯇꯝ ꯑꯁꯤꯅ ꯃꯥꯕꯨ ꯍꯦꯛꯇ ꯅꯝꯕꯅꯤ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯁꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯑꯃꯨꯕꯗꯣ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯂꯥꯎꯗꯨꯅ ꯆꯦꯟꯅꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯅꯝꯅꯩ ꯅꯨꯄꯥꯗꯨꯅꯁꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯩ ꯃꯥꯅ ꯑꯁꯨꯝꯅ ꯑꯃꯨꯕꯗꯨꯒ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝꯗ ꯑꯃꯨꯛꯀꯁꯨ ꯂꯨꯈꯣꯏꯅ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯑꯀꯤꯕ ꯐꯪꯂꯕ ꯁꯔꯣꯏ ꯑꯃꯁꯨ ꯊꯥꯖꯤꯜꯂꯛꯄ ꯍꯧꯈꯤ ꯁꯔꯣꯏ ꯑꯃꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯁꯤꯒ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯛꯇ ꯃꯥꯕꯨ ꯅꯝꯕꯅꯤ ꯑꯁꯨꯝꯅ ꯅꯨꯄꯥꯗꯣ ꯅꯝꯅꯕ ꯌꯥꯕ ꯅꯝꯅꯩ ꯃꯥꯒꯤꯁꯨ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯉꯥꯛꯊꯣꯛꯄ ꯌꯥꯕ ꯉꯥꯛꯊꯣꯛꯏ ꯃꯁꯤꯗꯒꯤ ꯂꯨꯈꯣꯏꯅ ꯑꯁꯨꯝꯅ ꯅꯝꯅꯔꯤꯉꯩ ꯇꯥꯟꯖꯥ ꯇꯥꯂꯛ ꯑꯁꯤ ꯃꯥꯅ ꯂꯧꯗꯨꯅ ꯃꯅꯥ ꯑꯁ꯭ꯋꯥꯏꯗ ꯀꯔꯤ ꯇꯥꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ ꯃꯅꯥꯛꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯈꯔ ꯂꯥꯞꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯏꯪꯈꯣꯜ ꯑꯃꯒꯤ ꯁꯥꯃꯟꯒꯤ ꯌꯨꯡꯂꯝꯕ ꯆꯨꯞ ꯑꯗꯨ ꯃꯥꯅ ꯐꯨꯛꯂꯒ ꯄꯨꯔꯛꯏ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯁꯔꯣꯏꯁꯤꯡ ꯑꯗꯨꯒ ꯅꯝꯅꯗꯨꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯆꯥꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯅꯪꯅ ꯑꯣꯏꯍꯜꯂꯤꯕꯅꯤ ꯉꯁꯤꯗꯤ ꯅꯪꯁꯨ ꯃꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨ ꯐꯪꯂꯀꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯁꯔꯣꯏꯁꯤꯡ ꯑꯗꯨ ꯅꯝꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯕꯨꯛꯃꯛꯇꯗ ꯁꯃꯟꯆꯨꯛ ꯑꯗꯨꯅ ꯂꯦꯡꯈꯤꯔꯝꯃꯤ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯅꯨꯄꯥ ꯑꯗꯣ ꯁꯃꯟꯆꯨꯛ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯂꯨꯈꯣꯏꯅ ꯃꯥꯕꯨ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯇꯨꯅ ꯃꯥꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯏ ꯅꯪꯅ ꯉꯝꯗꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯉꯝꯕꯗꯨꯁꯨ ꯅꯪꯉꯣꯟꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯊꯃꯥꯏꯗꯨꯅ ꯍꯥꯠꯄ ꯃꯇꯝꯗ ꯑꯩꯅ ꯀꯌꯥꯝ ꯋꯥꯈꯤ ꯉꯁꯤꯗꯤ ꯅꯁꯥꯒꯤ ꯆꯩꯅꯥ ꯅꯁꯥꯅ ꯐꯥꯎꯖꯕ ꯃꯇꯝꯗ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯗꯣ ꯅꯁꯥꯅ ꯌꯦꯡꯖꯧ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯀꯔꯦꯝꯅꯗꯨꯅ ꯑꯁꯨꯝꯅ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯂꯨꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯃꯟꯗꯤ ꯈꯨꯝꯈ꯭ꯔꯦ ꯂꯃꯟ ꯈꯨꯝꯂꯕꯁꯨ ꯃꯥꯒꯤ ꯃꯆꯥ ꯂꯩꯇ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯨꯈꯣꯏꯁꯦ ꯑꯗꯨꯝ ꯑꯉꯥꯎꯕꯗꯧꯅ ꯂꯦꯜꯂꯤꯕꯅꯤ ꯂꯃꯟ ꯈꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅ ꯃꯍꯥꯛ ꯆꯥꯛꯁꯨ ꯆꯥꯗꯦ ꯌꯨꯗꯤ ꯌꯥꯝꯅ ꯊꯛꯏ ꯃꯤꯡꯁꯦꯟꯅ ꯈꯥꯖꯤꯜꯂꯒ ꯊꯝꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯉꯥꯊꯔꯗꯨꯅ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯍꯟꯈꯤꯕ ꯏꯕꯥꯅꯤꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯁꯣꯏꯍꯟꯈꯤꯕ ꯅꯨꯄꯥꯗꯣ ꯉꯁꯤꯗꯤ ꯏꯄꯥꯅ ꯂꯃꯟ ꯈꯨꯝꯂꯕꯅꯤ ꯅꯪꯒꯤ ꯊꯋꯥꯏꯅ ꯄꯦꯜꯂꯀꯣ ꯅꯪꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯏꯄꯥꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯔꯛꯎꯀꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯆꯗꯨꯅ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯉꯥꯊꯗꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤ ꯃꯥꯅ ꯂꯦꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯥꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯐꯕ ꯋꯥꯈꯜ ꯍꯥꯏꯕꯁꯤ ꯃꯥꯅ ꯁꯨꯀꯟ ꯈꯜꯂꯛꯈꯤꯕ ꯅꯠꯇꯦ ꯐꯠꯇꯕ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯛꯏ ꯁꯦꯟ ꯄꯥꯏꯕ ꯃꯤꯁꯤꯡ ꯎꯕ ꯌꯥꯗꯦ ꯃꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯥꯅ ꯂꯧꯅꯤꯡꯕꯒꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯂꯨꯈꯣꯏꯗ ꯇꯠꯇꯅ ꯐꯥꯎꯔꯛꯈꯤ ꯀꯔꯤꯒꯤꯗꯃꯛ ꯍꯧꯖꯤꯛꯇꯤ ꯐꯠꯇꯕ ꯋꯥꯈꯟꯇꯅ ꯃꯥꯁꯤ ꯂꯝꯖꯤꯡꯂꯔꯦ ꯑꯁꯨꯝꯅꯅꯤ ꯃꯥꯅ ꯃꯈꯣꯏꯒꯤ ꯈꯨꯜꯗꯕꯅꯤ ꯊꯪꯅꯕ ꯈꯨꯜꯁꯤꯡꯗ ꯁꯦꯟ ꯄꯥꯏꯕ ꯃꯤꯁꯤꯡ ꯉꯥꯛꯇꯅꯤ ꯃꯥꯅ ꯃꯊ꯭ꯋꯥꯏ ꯂꯧꯔꯤꯕ ꯃꯥꯅ ꯂꯥꯏ ꯊꯥꯖꯤꯟꯗꯨꯅ ꯂꯥꯏ ꯇꯝꯅꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯥꯅ ꯂꯧꯅꯕ ꯃꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡꯕꯨ ꯑꯣꯏꯔꯣ ꯃꯥꯅ ꯂꯧꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯃꯤꯡꯁꯦꯟ ꯈꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯆꯥ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ
ꯃꯥꯅ ꯕꯣꯛꯁ ꯃꯆꯥ ꯑꯃꯁꯨ ꯁꯥꯕꯤꯔꯤ ꯎꯄꯨ ꯃꯆꯥ ꯑꯃꯁꯨ ꯊꯝꯂꯤ ꯃꯗꯨꯗ ꯄꯨꯟꯅ ꯍꯥꯞꯆꯤꯟꯕꯅꯤ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯃꯥꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯃꯇꯝ ꯑꯃ ꯅꯪꯅ ꯅꯤꯡꯕ ꯊꯨꯡꯈꯤꯗꯕꯗꯣ ꯅꯪꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯄꯥꯅ ꯌꯣꯟꯗꯨꯅ ꯑꯩꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯅ ꯄꯩꯁꯥ ꯇꯥꯟꯈꯤꯕꯗꯣ ꯉꯁꯤꯗꯤ ꯏꯄꯥꯅ ꯍꯣꯠꯅꯖꯕ ꯈꯔꯅ ꯄꯩꯁꯥꯁꯦ ꯂꯦꯝ ꯄꯥꯅ ꯑꯣꯛꯄ ꯃꯈꯩ ꯀꯣꯟꯅꯔꯦ ꯅꯪ ꯂꯥꯛꯑꯣ ꯅꯪꯒꯤꯗꯃꯛꯇ ꯅꯪꯅ ꯂꯩꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯨꯔ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯄꯥꯁꯤꯅ ꯄꯦꯟꯖꯗꯕꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯀꯌꯥꯁꯦ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯊꯝꯅ ꯀꯠꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯩꯁꯥꯁꯤꯡꯁꯤ ꯄꯥꯏꯔꯨꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯤ ꯄꯥꯏꯔꯨꯕ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯂꯩꯇꯦ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤꯗꯃꯛꯇ ꯇꯥꯜꯂꯤꯕꯅꯤ ꯅꯪꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯎꯕꯒꯤ ꯃꯇꯧ ꯑꯃꯗ ꯃꯥꯅ ꯇꯧꯔꯤꯕꯅꯤ ꯇꯁꯦꯡꯅꯃꯛ ꯂꯨꯈꯣꯏꯁꯤ ꯉꯥꯎꯔꯕꯅꯤ ꯉꯥꯎꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯤꯡ ꯃꯥꯅ ꯎꯕ ꯌꯥꯗ꯭ꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯂꯥꯏ ꯊꯥꯖꯤꯟꯗꯨꯅ ꯀꯤꯍꯜꯂꯒ ꯃꯥꯅ ꯇꯝꯅꯍꯜꯂꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯤꯕ ꯑꯁꯨꯝꯅ ꯂꯨꯈꯣꯏꯅ ꯇꯧꯔꯤꯕ ꯃꯥꯒꯤ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯑꯃꯥꯏꯕꯁꯤꯗ ꯃꯥꯅ ꯇꯥꯍꯜꯂꯛꯏ ꯑꯃꯥꯏꯕꯗꯨꯅ ꯋꯥꯔꯤꯗꯨ ꯇꯥꯔꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒ ꯃꯈꯣꯏ ꯑꯍꯨꯝꯇ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯊꯕꯛ ꯀꯟꯅ ꯍꯣꯠꯅꯔꯛꯄꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯑꯃꯥꯏꯕꯗꯨꯅ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯃꯆꯥ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯐꯠꯇꯕꯒꯤ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯃꯆꯥꯒꯤꯗꯃꯛꯇ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤꯗꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯁꯤꯕ ꯃꯇꯝꯗ ꯂꯧꯇꯨꯅꯔꯤꯕ ꯅꯨꯄꯥꯗꯨ ꯈꯛꯇꯗ ꯂꯃꯟ ꯈꯨꯝꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗ ꯑꯋꯥꯕ ꯇꯥꯍꯟꯕ ꯃꯤ ꯀꯌా ꯑꯃ ꯍꯥꯠꯄ ꯄꯩꯁꯥ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃ ꯃꯥꯅ ꯂꯧꯔꯤꯕꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕꯁꯤꯅ ꯈꯪꯉꯤ ꯑꯃꯥꯏꯕꯁꯤꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯉꯥꯡꯉꯤ ꯅꯪꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯏ ꯅꯍꯥꯛꯅ ꯅꯆꯥꯒꯤꯗꯃꯛꯇ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥꯗꯨ ꯈꯛꯇ ꯅꯪꯅ ꯍꯥꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯊꯋꯥꯏꯁꯨ ꯅꯪꯅ ꯂꯧꯔꯔꯤ ꯅꯈꯣꯏꯒꯨꯝꯕ ꯑꯃꯥꯏꯕꯁꯤꯗꯤ ꯃꯍꯤꯛꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯁꯤꯅ ꯃꯥꯕꯨ ꯊꯤꯅ ꯉꯥꯡꯂꯔꯤ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯂꯦꯡ ꯑꯣꯠꯄ ꯉꯝꯗ꯭ꯔꯕ ꯂꯨꯈꯣꯏꯁꯦ ꯍꯧꯖꯤꯛ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ ꯃꯥꯅ ꯍꯥꯏ ꯅꯪꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯨ ꯄꯤꯅꯤꯡꯕꯗꯗꯤ ꯄꯤꯌꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯑꯐꯕ ꯈꯟꯗ꯭ꯔꯦ ꯑꯐꯕ ꯈꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯨꯈꯣꯏꯅ ꯋꯥꯁꯦ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯗ ꯊꯣꯛꯇꯣ ꯍꯦꯛꯇ ꯈꯨꯝꯃꯛꯏ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯔꯤ ꯑꯩꯅ ꯅꯪꯒꯤꯗꯟꯗꯤ ꯄꯤꯒꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯇꯥꯟꯅꯅꯕ ꯅꯪꯅ ꯇꯧꯔꯤꯕ ꯑꯃꯣꯠꯄ ꯊꯕꯛꯁꯤꯡ ꯑꯁꯤꯁꯨ ꯑꯩꯅ ꯃꯤꯌꯥꯝꯗ ꯍꯥꯏꯗꯣꯛꯀꯅꯤ ꯇꯥꯛꯊꯣꯛꯀꯅꯤ ꯅꯪꯒꯤꯅ ꯅꯆꯥꯅꯨꯄꯥ ꯑꯃꯈꯛ ꯁꯤꯕ ꯑꯗꯨꯒ ꯌꯨꯝ ꯈꯨꯗꯤꯡꯗꯒꯤ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯁꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯗ ꯉꯥꯡꯉꯤ ꯂꯨꯈꯣꯏ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯂꯩ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕꯗꯨꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕꯗ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯅꯍꯥꯛꯅ ꯅꯪꯒꯤ ꯐꯠꯇꯕ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯁꯦꯝꯗꯣꯛꯂꯒꯦ ꯑꯃꯨꯛ ꯍꯟꯅ ꯏꯆꯝ ꯆꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯇꯥꯛꯂꯣꯏ ꯋꯥꯔꯤ ꯑꯁꯤ ꯏꯕꯥꯅꯤ ꯈꯛꯇ ꯈꯪꯅꯒꯗꯕꯅꯤ ꯅꯍꯥꯛ ꯌꯥꯝꯅ ꯆꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯂꯨꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯑꯁꯤ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯃꯉꯛꯂꯣꯝꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯍꯥꯛ ꯅꯍꯥꯛꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ ꯑꯩ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯖꯤꯜꯂꯤꯕꯁꯦ ꯑꯃꯨꯛꯀ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯥꯏꯕꯁꯤꯅ ꯐꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯂꯦ ꯑꯗꯨꯒ ꯂꯨꯈꯣꯏꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯏ ꯁꯥꯟꯅꯕ ꯑꯇꯩ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯣꯛꯂꯒꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯔꯨꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯑꯩ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯀꯠꯂꯒꯦ ꯑꯩ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯂꯨꯈꯣꯏꯁꯦ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ ꯂꯨꯈꯣꯏꯅ ꯏꯃꯨꯡ ꯆꯪꯈꯤꯕꯁꯦ ꯉꯥꯏꯍꯥꯛꯇꯪ ꯑꯃꯥꯏꯕꯁꯤꯅ ꯉꯥꯏꯔꯒ ꯂꯩꯔꯔꯤ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯃꯤꯅꯤꯠ 5-10 ꯍꯦꯜꯂ ꯐꯥꯎꯕꯗ ꯂꯨꯈꯣꯏꯁꯦ ꯊꯣꯛꯂꯛꯇ꯭ꯔꯦ ꯊꯣꯛꯂꯛꯇꯕꯗꯒꯤ ꯑꯃꯥꯏꯕꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯨꯅ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯈꯜꯂꯛꯏ ꯅꯪꯅ ꯆꯦꯟꯅꯤꯡꯕ ꯆꯦꯜꯂꯣ ꯑꯩꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯅꯪꯕꯨ ꯐꯥꯒꯅꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯥꯏꯈꯤꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯃꯥꯕꯨ ꯉꯥꯏꯔꯔꯤ ꯑꯗꯨꯕꯨ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯦ ꯊꯣꯛꯂꯛꯇꯕꯗꯒꯤꯗꯤ ꯀꯩꯅꯣꯅꯦ ꯃꯥꯒꯤꯁꯤꯕꯣ ꯀꯩꯗꯧꯔꯕꯅꯣꯅꯦ ꯀꯗꯣꯝ ꯆꯠꯈꯤꯕꯅꯣꯅꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯑꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯅꯤ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯨꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪ ꯑꯗꯨꯃꯛꯇꯗ ꯃꯁꯥ ꯃꯇꯣꯝꯇ ꯊꯥꯡꯅ ꯊꯤꯟꯗꯗꯨꯅ ꯃꯍꯥꯛꯁꯦ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯕꯗ ꯑꯃꯥꯏꯕꯁꯦ ꯌꯥꯝꯅ ꯉꯛꯈꯤꯔꯝꯃꯤ ꯄꯥꯈꯠꯅꯁꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯤꯡꯁꯦꯟꯅ ꯈꯥꯖꯤꯜꯂꯕ ꯁꯔꯨ ꯄꯣꯂꯥꯡꯇꯅ ꯉꯥꯏꯔꯕ ꯃꯥꯒꯤ ꯃꯆꯥꯒꯤ ꯁꯛꯇꯝ ꯑꯗꯨꯁꯨ ꯃꯅꯥ ꯑꯁꯤꯃꯛꯇ ꯂꯩꯔꯝꯃꯤ ꯃꯁꯤ ꯎꯕꯗ ꯑꯃꯥꯏꯕꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯁꯔꯨ ꯄꯣꯂꯥꯡꯇꯅ ꯉꯥꯏꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨꯁꯨ ꯃꯥꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯁꯣꯝꯗ ꯃꯔꯩ ꯆꯤꯛꯇꯨꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯇꯥꯔꯤꯕ ꯑꯃꯥꯏꯕ ꯂꯨꯈꯣꯏ ꯑꯗꯨꯕꯨꯁꯨ ꯃꯥꯅ ꯌꯦꯡꯉꯤ
ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯅꯤ ꯃꯥꯅꯁꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯃꯥꯏꯕꯗꯨꯒꯤ ꯃꯆꯤꯟꯗꯗꯤ ꯇꯞꯅ ꯁꯣꯜꯂꯛꯏ ꯑꯣ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯑꯃꯈꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯐꯠꯇꯕ ꯂꯝꯕꯤꯗ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯆꯠꯂꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯅꯤ ꯅꯁꯥꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯣ ꯑꯩꯅ ꯅꯪꯕꯨ ꯐꯥꯔꯨꯕꯗꯒꯤ ꯅꯁꯥꯅ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯍꯥꯛꯁꯨ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯣꯏꯔꯦꯗꯣ ꯑꯩ ꯆꯠꯂꯒꯦ ꯅꯄꯥ ꯅꯆꯥ ꯂꯩꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯇꯤꯜꯂꯨꯔꯣ ꯃꯄꯥ ꯑꯃꯅ ꯃꯆꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯣꯟꯖꯩ ꯅꯤꯡꯖꯩ ꯍꯥꯏꯕꯁꯦ ꯅꯍꯥꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯔꯦ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯔꯦ ꯃꯄꯣꯛ ꯑꯃ ꯂꯩꯔꯕꯗꯤ ꯅꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯃꯄꯥ ꯃꯆꯥ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯈꯣ ꯅꯨꯡꯉꯥꯏꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯌꯥꯎꯔꯈꯣ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯐꯕ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯈꯤꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯝꯒꯅꯤ ꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯁꯨ ꯅꯤꯡꯕ ꯀꯥꯏꯕꯅꯤ ꯅꯤꯡꯕ ꯀꯥꯏꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯐꯕꯇ ꯀꯔꯤꯃꯇ ꯈꯟꯊꯕ ꯉꯝꯈꯤꯗꯕ ꯂꯨꯈꯣꯏ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯅꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯍꯜꯂꯒꯦ ꯅꯍꯥꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯇꯥꯏꯕꯪ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯤꯒꯤ ꯃꯥꯡꯅꯕ ꯃꯤꯒꯤ ꯁꯣꯛꯅꯕ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕꯅ ꯑꯩꯈꯣꯏꯗ ꯀꯔꯤꯃꯇ ꯀꯥꯟꯅꯔꯣꯏ ꯑꯩꯈꯣꯏꯗ ꯍꯟꯗꯅ ꯆꯩꯊꯦꯡ ꯐꯪꯒꯅꯤ ꯆꯩꯊꯦꯡꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯦꯟꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅꯁꯨ ꯋꯥꯔꯤꯅꯔꯁꯅꯨ ꯑꯩ ꯌꯧꯔꯒꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯣ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯨꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯗꯤ ꯃꯤꯡꯁꯦꯟꯅ ꯈꯥꯖꯤꯜꯂꯕ ꯁꯔꯨ ꯄꯣꯂꯥꯡꯇꯅ ꯉꯥꯏꯔꯕ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯇꯥꯔꯒ ꯂꯩꯍꯧꯔꯦ ꯂꯩꯔꯝꯂꯦꯟꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯁꯨ ꯅꯨꯡꯉꯥꯏꯅ ꯇꯤꯟꯈꯤꯕꯁꯨ ꯑꯣꯏꯔꯁꯅꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯅꯆꯣꯅ ꯄꯨꯖꯔꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯣꯔꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ